Akashvani Imphal Ksh.Chitrabhanu na pau pazari ahanbada maru oiba pau Manipur hojitoliba irang asigi operation puraknabagi matangda purup ahonggi oiba mifam ama ngasi New Delhi da pangthokre Kumbigi SDC office mai tharambada chenaba miyo hum police na fare Pradhan Mantri na digital technology ki damakta malengi oiba framework ama sembagi tangai fadaba sing adu amuk nahona na ningsingkre Jammu Kashmir da National Conference Dol gi luchingba Omar Abdullah gi sarkar hayang wasak lorogani amashung Election Commission na Maharashtra amasung Jharkhand Vidhan Sabha mikhal gi matam ngasi laukthokre Manipur da hojitoliba irang asigi operation puraknabagi matangda purup ahonggi oiba mifam ama ngasi New Delhi da pangthokre Griha Mantralaya na sinduna chathakhiba mifam aduda pung ani chupna Manipur gi irang asigi matangda wafam kaya khanakhi mifam aduna maru oina raiza asida mato karamna tangdu leitaba phibam hanjilakadagi haibagi matangda sukupna khanai nakhi mifam aduna raiza asigi miyamna misi mina thokpa yaba hingsa gi thodok sing thondanaba appeal tori mifam aduda adaksa thokchom Chhatrapati Singh Mantri Singh Thongnawjam Basant Kumar Haksal Mantri Dr. Sapam Ranjan Letpau Haukip Awangbong Nimai Amadi MLA Singh Paumlinlan Haukip Haukhalet Kipgen Ramuiva Thokchom Radesam Amadi Tongbram Robindrona Chingba Singh Saruk Yakhi Furup Hongi Mantri Amadi MLA Singh Yauba Mifam Asida Tonganba Sarkar Amasem Nabagi Yanache Sahi Tongna Noba Barton Torokpo Oiragadi Manipur Kaina Nabagi Lambi Oigani Masida Aam Aadmi Party Manipur State Unit na Yabangamlo Hairi Manipur da thogliba irang asida miyobagi hakhongaw nariba amadi Manipur dagi drug lalonbagi thabak sing muthan nabagi matangda tizanbina naba United Nations Human Rights Council gi fact finding team Manipur da thabirak naba human rights activist joda hekruzam na UN da thamkre United Nations Human Rights Council gi yangkheteri suba mifam da Manipur gi matangda thangkiba wafam sing gi matangda ngasi Manipur press cup ta pangthokpa pawgi mifam amada joda na hai Manipur da thogliba irang asigi matangda achumba langla langjin takna naba honabani Manipuri singna masagi lamda refugee oina lerakpada natana lekitaba kaya ama yaukre asigumba thokdo kaya asigi matangda handak pangthokiba yangkhaitire suba UN Human Rights Council ge mifam aduda malengi leba chama mafudra mathoida khanganki Aina Tinkraba Lololup Singna Koba Pungtarani Thogi Banna Mahosagi Punsida Akaiba Piki Imphal gi Maruba Mafam Sing Thong Hangna Ki Delambi da Gari Chapeki Chang Hanthaki Raja Sigi Ate Mafam Kaya da Suban Asina Mahosagi Punsida Akaiba Piki Keithel Tukan Mahilushing Sing Thong Lonaki Amadi Lambi da Gari Sing Chen Kide Imphal iski laifam kunok dagi sakang daba singna may humpadu pu kibagi manungda amanasi na pangkiba aduga amabuna tamtina purakpagi thoong bu yaning daba fonduk na ngasi lekai miyam na laifam kunok mamang lekai da wakat khungsang sangsin kre thokdo aduga mari lene na sengkiba ji asina mapung oiba thodang logduna pangthokiba miyangi mifamda thokdo adugi langla langjing putoktuna chena basing matik chaba aingi thabak lakhopyu haina Mukhyamantri Nongthambam Birenda ei bachorot ama pisin kre Mahosagi kal karakpadagi matangda Akashvani Imphal gi ipau kangpuna akhana na pothokpa thorom honglagliba ing asagi khalda Manipur gi tarani pan shuba tangkakta hayeng ayupung tareta miyobagi chakrida chingjauna kayam kuina khangkhigani haiba thorom ama shandokani thorom asi YouTube channel Akashvani Imphal dasu live streaming tawduna sandokani paugi marak thadna atemba break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Lying Bagi Khudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHTPM JOY card paiba amasung government employee singisu layeng bada khudong chaba pizari doctor singna tumor board phamduna anaba singi layeng da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akashvani Imphal digini Mamang Thagi Kuntarukta SDC Kumbi Office May Tharambagi Thodokte Chenaba Miyoi Home Bisnupur District Police na Fagat Pangamkre Police ki Pauna Hai Faraba Miyoi Sing Adu SDC Office Makoina May Thabani Haini Yazare Thogdo Aduda Makata na Chenaba Sing Fananal Bathabok Lokoli Sarkar ge Mangchang Yekai Tingai Bada Chenaba Sing Matakta Chap Chaba Angi Thabok Sing Lakotkani Farba Miyoi Sing Adu Kumbi Thong Lekai Amasung Kumbi Ising Chaiba Lekai Digini
ꯊꯥ ꯑꯁꯤꯒꯤ 13ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯅꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯍꯌꯦꯡ ꯏꯝꯐꯥꯜꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯒꯅꯤ ꯃꯈꯣꯏꯕꯨ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯗꯤ ꯀꯪꯂꯥꯗ ꯄꯥꯡꯊꯣꯛꯀꯅꯤ ꯃꯥꯂꯦꯝꯒꯤ ꯆꯤꯟꯖꯥꯛꯀꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯐꯤꯔꯦꯞ ꯂꯧꯔꯁꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐꯥꯔꯃꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯕꯗ ꯔꯥꯏꯠ ꯇꯨ ꯐꯨꯗ ꯐꯣꯔ ꯑꯦ ꯕꯦꯇꯔ ꯂꯥꯏꯐ ꯑꯦꯟ ꯑ ꯕꯦꯇꯔ ꯐ꯭ꯌꯨꯆꯔ ꯍꯥꯏꯕ ꯍꯤꯔꯝꯗ ꯄꯥꯂꯟ ꯇꯧꯅꯔꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯠꯂꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯀꯣꯜꯀꯇꯥꯒꯤ RG Kar ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯐꯪꯍꯟꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜꯒꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁꯦꯁ ꯖꯦꯅꯤꯝꯁꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ Indian Medical Association senduna lebak sinba tungbada ngasi doctors sina changsingiba khongjanggi saruk amu oina Zenimski doctors sina hospital asigi OPD mamangda wakat mifam adu chathakibani Regional Institute of Medical Sciences RIMS tasu wakat mifam adu chathaki Thobal Jilagi Wangoi Community Health Center gi midyang makhada Ayushman Arogya Mandir Health and Wellness Center singda Global Hand Washing Numit Thorom Pangthokre Palan Thorom asigi chei asigi teamna Why are clean hands still important haibasini Maring Purki oiba chei khudingi lorok mamang mera thada pangthopa mahi marongi lairambi butaram okpagi kumhai lamlai festival ngasi Technopol Jilagi Konai Tong Village sa pangthokre thorom asi Konai Tong Village Authority amadi khul adugi club na sinduna pangthokpani Akashvani Imphal lagi pau tabiri Pradhan Mantri Narendra Modi na digital technology ki damakta malengi oiba framework ama sembagi tangai fadaba sing adu amuk nahongna na ningsingkhre mangnai varana yumbu odina pangthokiba G20 mifamda digital technology ki hiram kya da khanelai nakhi New Delhi ke var mandapam da ngasi ayu International Telecommunication Union World Telecommunication Standardization Assembly UTSA lisingani kunmari hodol oduna Pradhan Mantri hai mefam asna telecommunication bu malengi oiba thak yihona na ba pandam thamli amromda Indian Mobile Congress na masimai pahanbada achobo thodang logani Jammu Kashmir National Conference Dol gi luchingba Amar Abdullah gi sarkar hayang wasak lawragani wasak lawbugi thoram Srinagar Labor 7.30pm International Center da pangthokani National Conference Dol na Amar Abdullah bu yena balaitena dol adugi luchingba khankrabani Madugi tungda Uparajapal Manoj Sinhana sarkar sem namba Amar Abdullah da khangalakhibani Sit mafudra leba Jammu Kashmir da handa pangthokiba mifal aduda National Conference na sit nifunithoi mahaki mapang Congress na taruk phangkibani aduga BJP na sit kumapan phangkibani Election Commission na Maharashtra amasung Jharkhand Vidhan Sabha mikhal gi matam ngasi laukthokre sit chani marfu nipan leba Maharashtra Vidhan Sabha gi mikhal tangkak amakhak da mathang thagi kunda pangthokani aduga sit marfu mathoi leba Jharkhand Vidhan Sabha mikhal na tangkak ani thokna mathang thagi 19 amasung kunda pangthokani Raja 15 gi Vidhan Sabha Kendra nifu nipan gi maraki mikhal amasung Lok Sabha gi sit ani gi mikhal mathang thagi 19 amasung kunda pangthokani mathang thagi kunhundoida vote masing thigani Missile Man of India hire kusu khangnaba Bharati Rashtrapati oramba Dr. APJ Abdul Kalam gi mapuk numit ka mari lenana ngasi leba asigi miyamna luchingba asigi mafamda ikai khumnaba utli Pradhan Mantri Narendra Modi Griha Mantri Amit Shah amadi luchingba kaya yauna hanigi Rashtrapati asigi mafamda ikai khumnaba utuna sardanjali katkhi Research, Innovation amasung Economy hingana nabki pandamda Artificial Intelligence Center of Excellence hum linkana nabangasi Kendra gi Shiksha Mantri Dharmendra Pradhan lokthokre Sri Pradhan hai Research, Innovation, Economy amasung miyang yaifana bohona bada center sing asina achobo thodang logani center sing asi All India Institute of Medical Sciences AIMS New Delhi IIT Ropan amasung IIT Kanpur da linkhatkani mangna hai center sing asina leba sigi artificial intelligence ki lamda hena mapangan kalhan bangam halagani mangna hai chehi tara gi matung da di center sing asina malingi samasya kya kohan bada chauna mating oiragani Kendra gi Communication Mantri Jyoti Aditya Sindhya na hari tha kunithoi khaktagi manungda var na leba asigi rajya amasung union territory pumnamakta 5G service phangaduna apunba misingi chada marfu konshin bangam le New Delhi dangarang pangthokiba mangarak suba global standards
सिम्पोजियम हौदोकपगी थौरमदा मंत्रीना हाई 5G सर्विस हौदोकपा असिना इंग कुमजा लिसिंग अनि निफु फावदा भारतकी सेमिलोन द अमेरिका के डॉलर कोटी निफु मंगा हापचिनबा ngamlagani केंद्र की रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरी हाइरी लेबा सिदा इथानॉल बायोफ्यूल की पंप चामरी हेना हांगदोखरे बायो एनर्जी समिट लिसिंग अनि कुनमरी थरम द वांगांगदुना मंत्री हाई केंद्र सरकार ना तोंगान तोंगान बा ऑटोमोबाइल ब्रांड अहुंगी मतेंगा लोनना इथानॉल बायोफ्यूल सिनदुना थौबयाबा फ्लेक्स इंजिन व्हीकल पुथोकनबा होनरी श्री गडकरी हाई अमोट अकाई सिंह द इथानॉल CNG अमसुंग मिथाइल बायोफ्यूल सिंह पुथोकपा याबा पोलम कया यावरी मरम अदुना अमोट अकाई हुंदोकपा मतमदा तोखाई तोखाइना मफम चाना थंबीबा तंगाई फदे बायोफ्यूल असिना लेबा असिकी ओइना सेल थुंगलिलमदा हेना खुदोंग चाबा पीरगनी कनाडा लेबा भारत की हाई कमिश्नर अमदी अतोपा एनवॉइसिंग लोकथोख्रबा मतुंगदा भारत लेरिबा लेबा अदुगी डिप्लोमेट तरुक भारत थादोकना चटकिननबा खंगनख्रे मखोइसिंग अदु था असिकी तरामापंगे नुमिदांग पुंग तरानिथोगी ममांगदा लेबा असि थादोकदबनी हाइना केंद्र सरकारना खंगहली मपान थरम मंत्रालय की मतुंगिना हुजिक लेरिबा कनाडा की सरकार असिदा थाजबा लेट्रे मफम अदुदा लेरिबा भारत की हाई कमिश्नर अमदी एनवॉइसिंग लेबदा चाफकदबा मफम ओइदबदगी मखोइसिंगबु लेबा अदुदगी लोकथोखिबनी मधुगी मखा तारकपदा भारत लेरिबा कनाडा की डिप्लोमेसिंग अदु लेबा असि थादोकना चटकिननबा खंगनखिबनी डिस्ट्रिक्ट फुटबॉल एसोसिएशन चांडिल के मियंग मखादा चथगदबा DC चांडिल ट्रॉफी फर्स्ट डिवीजन फुटबॉल टूर्नामेंट अमसुंग ADC चांडिल ट्रॉफी सुपर डिवीजन फुटबॉल लीग ngasi चांडिल की जायरोटलांग विलेज की सनबुंग द होगदोखरे ADC चांडिल ट्रॉफी की ngasi सानखिबा अहानबा मैच यूनाइटेड चांडिल FC अमदी लंबुंग YCC पांजल अमत चनबा ngamdana ड्रॉ चटख्रे दिल्ली द चथरिबा ISSF वर्ल्ड कप लिसिंगनी कुनमर की नुपी की मीटर तरा की एयर राइफल शूटिंग फाइनल ता भारत की सोनम उत्तम मास्करना लुपा की तकमान लौरे हौजिक अरोइबदा मरुइबा पाव अमुक हना मणिपुर हौजिक थोलिबा इरांग असिगी वारुशन पुरकनबगी मतंगदा फुरुप होंगी ओइबा मिफम अमा ngasi न्यू दिल्ली दा पांगथोखरे कुंबी SGC ऑफिस मई थारंबदा चेनाबा मियोय हुम पुलिस न फारे प्रधानमंत्री ना डिजिटल टेक्नोलॉजी की दमकता मालेंगी ओइबा फ्रेमवर्क अमा सेमबगी तंगाई फदबसिंग अदु अमुक नहोंगना निसिंख्रे जम्मू कश्मीर नेशनल कॉन्फ्रेंस दल के लुचिंगबा अमर अब्दुल्ला की सरकार हेंग वासक लौरगनी अमसुंग इलेक्शन कमीशन ना महाराष्ट्र अमसुंग झारखंड विधानसभा मिखल के मतम ngasi लौथोखरे पाव रिजरे